Ngashi numidang wairam phongkhiba tongan-tonganba Manipuri sifongsingdagi amasum thokhiba thawdok wathokingdagi maru oiba pausing khongasaraga Manipur Top Channel gi maikeidagi mayamna thamjagi ahanbada masamaki loinabibu mangaksamna thangna lelaga hatnaba honaramba nupa lotkre Indo-Myanmar border gi More police station gi manung sanba ti Minau village ta masagi nupibu mangakta thangna lenduna hatnaba honaramlaga sienkre hari Thawdo sing asi ayuk pung ohum lom taba duwaida Ram hasta sei nifugani pana magi nupi Zuli hasta sei kunga mangabu mangak samna thangna lenduna hatna bu honarambani hari makhoi anima Assam Caucus hardagini hauzi More gi ti Minau khulmana ki BRTF ki labor oina leibani hari Thawdo sigi matangda soktuna lekatnaribi Zuli hista gi mase Lakshmi na phongdorakpagi matung inadi ngasi ayu anganbada Laubagi khonjel matai haiduna senchilubada Zuli hista mangaksamda thangna lelaga soktuna leiramba thenaki khudakta maakpu Moregi Primary Health Center da pukhatuna laikatnaki adubu phibam lusilakpadagi Imphal gi hospital amada pukhatuna hauzik aruba phibam da laikatnari haidi Thawdo aduda senariba Zuli hasta gi mapuroiba Ram hasta maral gi matungina faduna serak piyo haidi Thawdo asida senariba Ram hasta fanabagi da police na akanma thorana khokre Hauzik soktuna ladiba Zuli hasta gi masanu pa ani lady hainisu pausina report tawri atopa yamna lebak thiba paw mana nongmai kapsilakpada village sip yaona Miyoi mari sire kaya sokle ngarang kangpokpi district ki mafau police station konba mafam amada kunga mathoi suba pera amadi KNLA ga khuthoknabada laikhidraba Miyoi singi mathau mangam pangthoknaba ngasi ayuk pung 12 makhai tabada bi gamnong village ta Mi tinduna lining laison taunaba hotnaringai sairakta kuki lalhaubani singnabasingna mirakta nongmai kapsilakpada NP Nongkhulen gi village sip yauna Miyoi mari sire Nongkhulen amadi bigamnong villager kayama manaknakpa tampak lamdamda Lanjenakhre hainasu report tawri Thawdo adura laikhidrabasing adugi manungda Miyoi ahumdi masak maming khangmangamle Miyoi sing adudi Nongkhulen village gi sip Paulan Kipzen apokpa Kamtho Tauthang Kipzen Lunjamang Kipzen apokpa Hamlan Kipzen Bigamnom village amasum Saisang village tagi Zamkhulan Khongsaini Asiba amadi masakhang mangamdri Thawdo aduda Miyoi kharasu aso aban nangki security force mafamadura sangsin khibaga loinana ambulance ani amasu asokpasing adu puthoraknaba sangsin khresu hari Thawdo aduda Lanjenakhre basing adu mating pangnanaba UCM gi Human Rights Secretary Nungbrang da leiba yumda relief camp hangduna thamli hain spouse na makhatana phungdorakli makhasa tharakpoina to report amana chief minister gi anauba khongthang CM da haisi haudokre lamdamasida leiriba miyam da pendaba amadi awat pasingi thabak thorang kaya paikhatningbagi wafam sing chief minister masamakta phongdokpa yaraba CM da haisi haina mingthonba lainga ki anauba khongthang amanga si chief minister N Birena ngasi chief minister secretary ta haudokre CM da haisi haidiba anauba khongthang asida telephone number 95347 95347 da call tawduna chief minister masamakta miyamna thengnariba khudong sadaba madi tahoningba sing phongdokpa yaragani khongthang asina lamdam asida thokliba thokdok wa thokaya laingakna matam sana luisinana ba honabada ahenma miing thamli loinena miyam singnaba leitana chief minister masada hangningba madi phongdokningba kaya singnaba leitana phongdokpagi tanja piri maroina singi mafam singda khundariba khunja singna thengnariba awaba kaya adu chief minister masada pawdamnaba amadi chief minister masana yengsinbagi tanja adu logodori thawrang asi task force ama semduna athuba matamda thabak oina pangthoknaba laukhalakpa thawrangni hainasu pawsinasu phungdorakli atopa paw manamu Khusuman hengatlo amade sinmi singda sayawal amada nongmadi soidana suti pigadabani nuko private farm stone crusher brickfield private industry singda thabak suriba sinmi singi khusuma nongmada lupa sahum khwaidagi yamada piribasi matamga sanadre hauzik nongmada sangdraba yadraba pot singi mamalasi atiya pakna wangkhalakli maramasina sinmi singi khusuma nasi nongmada yamdrabada lupa songadagi tadana Hengat katabani haina Northern United Clubs Organization nuko gi mekedi gi thokpa serol amana khangalakli serol aduna makhatana hai nuko na koliba mafam sing haibadi khongam patgi kangpokpi phawbagi manungda leidiba sinmi singi awabasi khamthengle phangliba khusuman siga
संगदौरिबा सिजनगदौरिबा कयासिगा सामनरक्तबदगी युम पुबा ngamnadre kokto khut hapnaba haibedu tasengna thokle haibeda hainmanba thokloi aduna wafam amana हारिबा सिनमिसिंग असि चयोलमगी मनुंगदा सुंगसोय सोयदना नोंगमदी पोथाबा नुमित सुटी पिगदबनि सुहाइरि लोइनेना थबक सुरिबा सिनमिसिंग असिगी थबक सुबिगी मतम असि नोंगमदा पुंग निपान अदुगा चयोलमदा पुंग निफुगा निपानदगी हेनबा यारदि हाइना इंटरनेशनल लेबर लॉ न पिरिबा गाइडलाइन असि सनगदबनि पंजरिबा वफमसिंग असि प्राइवेट फार्म स्टोन क्रशर ब्रिकफील्ड प्राइवेट इंडस्ट्री तौरीबसिंगना सिनमिसिंग असिगी अवाब कयासिगी खनबिदुना लाखलिबा अक्टोबर 18 लेबापोपो नुमितगी सनबा हौगदबनि अमसुम येलौमिसिंगदा थबक सुबगी खुदोंसाबसु पिबिगदबनि हाइनसु अपील तरक्ली मकासा थजरकपोइना ngasi Manipur gi COVID-19 update मैमदा थमजगे ngasi गोयबा स्टेट सिगी पॉजिटिविटी रेट सी 5.2% लेरि अदुगा अपुन बोइना ngasi मियोय लिसिंग अनिगा सहुंगा तरागा तरे कोविड टेस्ट तौखी हाइन रिपोर्ट तौरि दुगा अपुन बोइना मियोय सामगा कुन्ना COVID-19 पॉजिटिव ओइकी मियोय अनिना लेखिद्रे हाइना क्लेम तौरि ngasi COVID-19 पॉजिटिव ओइख्रबा मियोय सामगा कुन्नसी बिष्णुपुरदगी तरागा मथोय संदेलदगी मंगा सुसामपुरदगी मंगा इम्फाल ईस्टदगी कुनगा मरी इम्फाल वेस्टदगी यांखै कक्सिंगदगी अमा कामजोंदगी मरी नोनेदगी अनि फेरजोलदगी अनि सेनापतिदगी अमा थौबालदगी अनि अमसु खुलदगी तरागा हुमदोय पुन मियोय सामगा कुन COVID-19 पॉजिटिव ओइख्रे लेखिद्रबा मियोय अनिसना अनिमक इम्फाल ईस्टदगी नि हाइना क्लेम तौरि खासा थरक पोइना तो पावा मनंगसी मणिपुर 3.4 हिट मैग्नीट्यूड ngasi मणिपुर अर्थक्वेक तौखरे हाइना सोर्स मन पाली दुगा ngasi अर्थक्वेक तौखिबिसि तौरकना अयुकि पुंग 9 मिनिट 50 रोम ताबा मतमदा तौखिबनि हाइना नेशनल सेंटर फॉर सिस्मोलॉजी NCS ना हाइरि अदुगा हाइरिबा अर्थक्वेक सिगी ओरिजिनेटेड सी डेप्थ सी 36 किलोमीटर नि एपिसेंटर सिना मोयांगदगी 31 किलोमीटर ओइ हाइनसु NCS डाटा सिना मखाताना पाली Makasa Tharakpoina Government of Manipur in the Court of District Magistrate Imphal East District gi order matholai order sina karino habisi myam yingminasi order si khumanthem daina devi IS na khuyek pidno thadurokpa order mani sig order sina hairi madudi habidi tang taraga mathoi tha mapan inglising ani ga kunga mathoi sarokna ayuki pung tara makhai muk taba matamasida violent class tawkhre hairi mafam sina yeripok yambemda hairiba class sina Andro Assembly constituency gi intending candidate supporter ani gi marakta thokibani haina supalli hairibi incidents asida miyoi asu open nangkhre haina supalli under subsection 2 of section 144 of CRPC 1973 sina haibidi tha supna tha ani ngasi tang tara ni thoi tha tara inglising ani ga kun ga mathoi 0600 hours ti horakanda hairiba section 144 CRPC masi satnaragani haina suthamli masigi manungsida miyoi manga natragana manga dagi hena punba yadaba amasum haibidi mi sokpa sibi yaba nungumba weapons kumba stick kumba firearms kumba carrying tawda athingba thamkhre Andro Assembly constituency Imphal East district ki hairiba kolbi jaga sing asina yambe makha lekai yambe maya lekai yambe mathak lekai ni haina supali पाउसी लुसिलक पोइन हौजिक त फंगबा नव अपडेट मसांग खतंगा हापसरमगे बी गमनोंग की इंसिडेंट्स की मतंग सिदा मियोय अमगा लाइखिद्रे अपुन बोइना मियोय लाइखिदबसी मंगा सुखरे अपुन बोइना बी गमनोम इंसिडेंट्स त लाइखिदबसी पुना मियोय मंगा सुरे लाइखिदबसी हाइरिबा मियोय अमा सिदी अनाबना मरम ओइरकान हॉस्पिटल पुखतपदा लाइखिदबने हाइरि अदुगा मार्क्सी माइनर बोइनी मार्क्सी गनफेयर ना मरम ओइरकान मदुना पानबदगी मार्क्सी बी गमनोम विलेज तगी आइसलैंड ब्लॉक कांगपोकपी डिस्ट्रिक्ट तगिनी मार्क्सी लाइखिद्रे अदुगा लाइखिद्रबा अंगांग मसा हाइबदी माइनर बॉय सिमा की ममिंग मथासी मास्टर लमनिंग थांग सन ऑफ थांगनियो किपजेन ऑफ बी गमनोम विलेज तगिनी हाइनसु मेंशन तौरी आइरिबा पाउस मियाम ngасai वीडियो हौजरकपर पाथोकसखिबा नोंमै कापसिलकपदा विलेजशिप यावना मियोय मरी सिरे कया सोल हाइरिबसिगी पाउसनि मियोय अमगा हाइरिबा अंगांग सिगा हॉस्पिटल पुखतपदा लेखिद्रे पुन मियोय मंगा सुरे हाइबनि तेंतकना म्यामदमु थमजरमगे ngarang kangpokpi district ki maphaw police station konba mafam amada kunga mathoi suba pera amadi KNLF ka khut thokna bada lekhidreba miyoy sing mathaw mangam pangthokna bangasi ayuk pung 10 mathoi makhai tabada bi gamnong village ta mifam tinduna laining lai son tawna bo khotna ringai serekta kukilal hobani singnaba singna mirakta nomai kapsilakpada NP
Nongkhulengi village chief yaona Miyoi mari sire amasum Nongkhulen amadi B gamnong villager kaya ama manak nakpa tampak lamdamda Lanjenakhre haiba pausigi makha chathajarakpoina mayamna thamjabani yamna kanna maming satkhalakliba yai lifestyle hariba company sina puthokchaba yamna kanaraba health products ge maramda share tawjaramge products adudi ahanbada ionic mineral masina BP diabetes asthma sakhaw sokpa kidney sokpa allergy sinus tawba nungleiba piles naba thyroid sarugi anaba khwang naba singli nauri sonthaba ringworm asina singba fan mangame ani suba product asina perfect woman care haibisini masina nupi oibisingda anaba leiba haibadi puknaba perat chang naidaba white discharge satpasing fan mangame angang khawda apomba amadi angang khaw pa thanbada su phali ahum suba product asina perfect glow haibani masina e singdo e uring mahing haying mathi phali unsa khuiba phali skin repair tawi amasum akhoigi mai mitpu matam pumbada nakthok thammi mari suba product asina perfect active brain haibani masina koi miyoi bigi IQ level hengat hali concentration remembrance power hengat hali memory booster hali amasum maintain stress hypertension depression emotional stress gisu ngakthok pangam hali manga suba product asina perfect plus haibani masina miyoi bigi immune kankhat handuna lok lehau khanau naba ingtham chanba phali liver singdo e amasum tunga ba virus amasum bacteria bu ngakthoi loina na sugar BP jaundice pu control tawduna thammi yai lifestyle hariba company sina puthokliba products ngasi 100% organic mineral amasum 100% herbal oiba product ni masida side effect laite benefit asina loibisinati athubada screen asida pizariba number asida contact tobiyo masida online gi kuthang do home delivery gi khudong sa bu su pizari